ꯑꯗꯣ ꯇꯨꯝꯊꯅꯕ ꯍꯣꯠꯅꯕꯗ ꯑꯋꯥꯕ ꯑꯃ ꯑꯣꯏꯔꯛꯄ ꯍꯥꯏꯕꯗꯤ ꯇꯨꯝꯕ ꯌꯥꯁꯤꯜꯂꯛꯇꯕ ꯆꯥꯅꯤꯡ ꯊꯛꯅꯤꯡꯕ ꯐꯥꯎꯖꯤꯜꯂꯛꯇꯕ ꯃꯍꯧꯁꯥꯅ ꯍꯛꯆꯥꯡ ꯅꯨꯡꯉꯥꯏꯔꯝꯕ ꯐꯤꯕꯝꯁꯤꯗꯒꯤ ꯅꯥꯊꯩꯔꯛꯂꯕ ꯍꯥꯟꯅꯒ ꯃꯥꯟꯅꯗꯕ ꯃꯍꯧꯁꯥ ꯑꯣꯏꯗꯕ ꯃꯑꯣꯡꯗ ꯍꯛꯆꯥꯡꯒꯤ ꯑꯑꯣꯟꯕ ꯀꯌꯥ ꯑꯃ ꯂꯥꯛꯄ ꯊꯕꯥꯛ ꯅꯨꯡꯉꯥꯏꯔꯛꯇꯕ ꯁꯣꯔ ꯍꯣꯟꯕ ꯋꯥꯔꯛꯄ ꯑꯩꯁ ꯍꯥꯏꯗꯅ ꯀꯥꯟꯅꯗ꯭ꯔꯦ ꯍꯥꯟꯅꯗꯒꯤ ꯍꯦꯟꯅ ꯌꯥꯝ ꯁꯥꯊꯤꯅ ꯅꯨꯡꯉꯥꯏꯔꯛꯇꯕ ꯌꯥꯝꯅ ꯇꯣꯏꯅ ꯀꯣꯛ ꯉꯥꯎꯕ ꯉꯥꯎꯐꯤꯡ ꯇꯧꯕ ꯉꯛꯁꯝ ꯃꯔꯤꯗꯒ ꯀꯩꯗꯒ ꯌꯥꯝ ꯅꯨꯡꯉꯥꯏꯔꯛꯇꯕ ꯈꯣꯡ ꯈꯨꯠꯀꯁꯦ ꯖꯤꯡ ꯍꯧꯕ ꯂꯩꯗꯅ ꯈꯣꯡ ꯈꯨꯠ ꯅꯨꯡꯉꯥꯏꯇꯕꯒꯤ ꯑꯃ ꯌꯥꯝ ꯇꯣꯏꯅ ꯅꯥꯟꯅꯔꯤꯁꯦ ꯈꯣꯡꯌꯥ ꯁꯥꯕ ꯈ꯭ꯋꯥꯡ ꯅꯥꯔꯛꯄ ꯑꯁ ꯈ꯭ꯋꯥꯡ ꯅꯥꯏꯍꯦ ꯀꯥꯏꯅ ꯇꯧꯕꯗꯣ ꯃꯄꯥꯟ ꯊꯣꯛꯄꯗ ꯍꯥꯟꯅ ꯆꯦꯜꯂꯝꯕ ꯃꯅꯝꯒꯤ ꯆꯥꯡꯗꯒꯤ ꯀꯔꯥ ꯑꯃ ꯍꯦꯟꯖꯤꯟꯅ ꯌꯥꯝ ꯅꯝꯊꯤꯅ ꯃꯅꯝꯗꯣ ꯆꯦꯜꯂꯛꯄ ꯊꯥꯖꯤꯟꯗ ꯄꯨꯛꯇ ꯀꯩꯗ ꯆꯩꯅꯥꯈꯨꯜ ꯌꯥꯝ ꯇꯣꯏꯅ ꯄꯤꯔꯛꯄ ꯈꯥꯡꯕꯒ ꯉꯝꯗꯕ ꯉꯛꯁꯝ ꯃꯔꯤ ꯂꯦꯡꯖꯨꯝ ꯂꯦꯡꯌꯥꯟ ꯁꯤꯊꯔꯛꯄ ꯀꯅꯥꯒꯨꯝꯕꯗꯒ ꯇꯥꯞ ꯄꯥꯏꯍꯜꯂꯒꯗꯤ ꯍꯛꯆꯥꯡꯁꯦ ꯈꯤꯇꯪ ꯅꯨꯡꯉꯥꯏꯒꯅꯤ ꯀꯥꯏꯅ ꯈꯜꯂꯛꯄ ꯅꯤꯡꯁꯤꯡꯕꯒꯤ ꯁꯛꯇꯤꯁꯤꯅ ꯀꯔꯤꯅꯣ ꯀꯃꯥꯏꯅ ꯇꯧꯕꯅꯣ ꯈꯪꯗꯦ ꯄꯥꯏꯈꯤꯕ ꯄꯣꯠꯁꯤ ꯀꯣꯏꯊꯤ ꯊꯤꯕꯒ ꯌꯥꯎꯔꯤ ꯄꯣꯠꯅꯤꯗ ꯁꯨꯝ ꯐꯝꯖꯤꯜꯂꯨꯔꯒ ꯍꯧꯒꯠꯅꯕ ꯍꯣꯠꯅꯕꯗ ꯃꯤ ꯑꯃꯗꯒ ꯄꯥꯏꯔꯒ ꯆꯤꯡꯈꯠꯇ꯭ꯔꯒꯗꯤ ꯌꯥꯕ ꯍꯦꯛ ꯌꯥꯗꯕꯒꯤ ꯐꯤꯕꯝꯗꯣ ꯑꯗꯨꯃꯥꯏꯅꯒ ꯇꯧꯔꯛꯄ ꯃꯊꯛꯇ ꯄꯟꯖꯈ꯭ꯔꯤꯕ ꯂꯥꯏꯅꯥ ꯂꯥꯏꯑꯣꯡꯁꯤꯡ ꯑꯁꯤꯅ ꯑꯗꯣꯝꯒꯤ ꯍꯛꯁꯦꯜꯗ ꯍꯥꯏꯕꯗꯤ ꯑꯗꯣꯝꯒꯤ ꯍꯛꯆꯥꯡꯗ ꯀꯔꯤ ꯑꯅꯥꯕ ꯂꯩꯔꯦ ꯅꯠꯇ꯭ꯔꯒꯅ ꯂꯩꯔꯛꯀꯗꯧꯔꯦ ꯍꯥꯏꯕꯁꯤ ꯈꯪꯗꯣꯛꯅꯕꯒꯤꯗꯃꯛꯇ ꯍꯣꯜ ꯕꯣꯗꯤ ꯍꯦꯜꯊ ꯆꯦꯛꯑꯞꯀꯤ ꯈꯨꯗꯣꯡꯆꯥꯕ ꯂꯩꯖꯔꯤ ꯁꯤꯡꯖ ꯂꯥꯡꯖꯔꯤꯕ ꯁꯥꯏꯠꯇꯒꯤ ꯑꯣꯏꯅ ꯑꯍꯥꯟꯕ ꯂꯥꯛꯄ ꯃꯤꯑꯣꯏ ꯀꯨꯟꯗ ꯐ꯭ꯔꯤ ꯍꯦꯜꯊ ꯆꯦꯛꯑꯞ ꯇꯧꯕꯒꯤ ꯈꯨꯗꯣꯡꯆꯥꯕ ꯑꯁꯤꯁꯨ ꯂꯩꯖꯔꯤ ꯍꯣꯜ ꯕꯣꯗꯤ ꯍꯦꯜꯊ ꯆꯦꯛ ꯇꯧꯕꯁꯤꯗ ꯑꯗꯣꯝꯅ ꯐꯪꯕꯤꯒꯗꯕ ꯇꯦꯁꯀꯤ ꯔꯤꯖꯜꯠꯁꯤꯡ ꯑꯗꯨꯗꯤ ꯀꯥꯔꯗꯤꯑꯣꯚꯥꯁꯀꯨꯂꯔ ꯑꯃꯗꯤ ꯁꯦꯔꯦꯕ꯭ꯔꯣꯚꯥꯁꯀꯨꯂꯔꯒꯤ ꯄ꯭ꯔꯣꯐꯥꯏꯜ ꯈꯪꯕꯤꯒꯅꯤ ꯕ꯭ꯔꯦꯟ ꯑꯦꯟड ꯅꯔꯚ ꯁꯤꯁꯇꯝ ꯕꯣꯟ ꯍꯦꯜꯊ human toxins and heavy metal, gastrointestinal function, liver function profile, kidney function profile, blood sugar and lipids, immune system, body composition, endocrine and hormonal system, body vitamins, minerals, skin, hair and nails, and overall reproductive health. ꯍꯥꯏꯔꯤꯕꯁꯤꯡ ꯑꯁꯤꯒꯤ ꯔꯤꯄꯣꯔꯠ ꯐꯪꯕꯤꯒꯅꯤ ꯑꯗꯣꯝꯅ ꯊꯤꯟꯊꯕ ꯂꯩꯇꯅ ꯃꯈꯥꯗ ꯄꯤꯖꯔꯤꯕ ꯀꯟꯇꯦꯛ ꯅꯝꯕꯔ ꯑꯁꯤꯗ ꯄꯥꯎ ꯐꯥꯎꯖꯤꯟꯕꯤꯌꯨ